Manipur Fauraga Chaliba National Highway Thingliba Achowa Thodang Louriba Kuki Furup ki organization amasung Miyam gi Mathakta legal action law na tongan ba peace forum gi Mateng Louragani haina transgender social activist Malem thongam na fongdokre. Wafam asi cycling for Manipur peace haiba banner gi makhada New Delhi dagi Manipur tamna cycle thorakiba Malem thongam gi khongchat ngasi kangla gi nongchup thangbot hojangda loishinbaga mari leinana mahakna fongdokibani. Malem thongam ngasi ayuk sekmaidagi cycle thoraktuna kanglada numit yung matungda thumki mafam aduda mahakpu miyamna lengyan amadi leiparing huktuna harauta yamna okay madugi matung senglaba kanglagi laifam lenda mahakpu tekta kaidana lamdamasida yauba ngamlakpagidamak thoni pangthoki kangladagi miyamga loinana khwairamban ima kaithel tamna amuk lakhi khongchat adugi matangda Malem thongamna paumi singda fongdokibada lamdamasida punna hingminabagi wakhalonda ayet apon piriba Singi Mathakta mahakna fongna leplaga thabak tawgani loinana Manipur Fauraga Chaliba National Highway sing thingbada achawa thodang lauriba kuki furup ki organization amasung makhoi gi miyam gi Mathakta legal action lawnaba tongan ba peace forum singi mateng su Louragani amarom da mahaki cycling for peace asida Manipur gi kangpok pilalaga chatanaba kotuna Akia khang pirakpada natana social media da mahak puhat kani haibana chingba wafam kaya marum fongdok pothengnaki mahak ki pandamdi cycle thogera thoroigera kangpok pilalaga chatuna Imphal yorakpani mahak na hingsa gi thodok sing thokpa pamdabadagi security ki mateng lauraga sekmai da ngarang thumki mahak na sekmai tamna lakpagi lambi da kangpok pida miyoi kaya thoraktuna mahak put thingnabagi thaurang lokhot pathengnarakhi haina Malem thongam na fongdokhi Mahakna makata na hai mahaki cycling for peace asi India pumbada phase ani thokna chathagani ngasi loishiliba ahanba phase ki cycling asi gi matangda mathang chahi gi October thada Kolkata magazine ama fongnana ba thaurang tauri fonga dauriba magazine adu da Manipur gi isuga mari leina bawafam kaya amasu yaugani hariba magazine asi India da lenga ki mafam dasu yauhangani masida India lengak na Manipur da mahosagi fibam hanjilakna ba amadi National Highway da ningtamna chatpa yana ba kari khongthang lokhalakpage haibadu matam khara yengani karigumba India lengak na masak thokpa thabak amata lokhalakta tarabadi India lengak na Manipur da yengliba miteng asi leibak sin bathungna khudam changdam galoina na khanghanna ba peace campaign asi makhata na chathagani haina Malem thongamna makhata na fongdokhi Miyoiba amada aki khangpokpa yaba wahai wata mayama sijanaraga aigi journey si kangpokpi landanaba Manipur dagi separate administration demand taliba kanguna yamna kanna honarabasu aigi de cycle thauba thaudaba kangpokpi crossing tawramaga Imphal yorakpa haibasi aigi pandam oibanina makoi yam kanna ngak sen laga lehawi lambida adubu aina security gi mateng lawjare haraga aina hingsa gi thodok thohaningdabadagi minna ai kangpokpi lale haraga moina duty tawriba mafamdo lale haraga ngasi chengmaida ngarang thungaba matung asi Imphal yogjarakpani loina aigi peace journey asi Delhi dagi na ngasi mafam si yawa phawda public ki support atuki matik phangi youth kaya gi support phangi Manipur gi mapanda leiba student organization mayamna su yamna chawraba mateng pangbirakpada natana tongan ba state singda leiriba police department singi site gi mateng pangbirai adubu leiriba mipum khudimagna peace ki matangda Manipur da shanti hanjalakna bo honabada pum khudimagna mateng pangningbagi wakhalon leiraga kuki community khaktangna Manipur da shanti thambase pamdribase kari maram kino haiba wahang simai hangjaningi